Kurumjari, Times of Manipur TOMTV ki adumba talking point meng tabiri busingbu ahan magta taram na okshari. Ngasi kuni pujele topic asi maruina hausi kabzi yamna yang lauba issue mu oiriba maruina ngasi asia koi Anglo Kuki war ki matang da koi chet na leiba. At the same time, akoi tuan ba furup sing aduga tuan ba civil society organization singna aran ba history ibiga nu haimna chingba hajik media tholai upam masida kana nabi dama akoi tuan ba panelist ngasi akoi gi studio da lengchim do leire ai yet thangde leiba sina khoi Federation of HAOMEE ki president thau pubiriba matam sangna akoi miam gi seba to ulak tuan civil society organization ka su thabak pubirama ba ai yamba SAPAMCHA jadum ne tamu tara mokshiri aduga khoi mayai thangde leiba sina matam kuina khoi sahi nipu gi mathakta khoi media gi lamse lamdana tuan ba khoi issue singda pau pidana aduga lebak sida mara chetpa ma prokna bhona bra achau thodang oiba adu buyamna senior journalist aduga ji ju khoi KANGLAPAO gi chief editor tho pubiro tamo P.IBOCHOUBA tamu su taram okshiri aduga matai thang leiba sina khoi all Manipur United Club Organization AMUCO adum apex body ba oiba sigi president ona tho pubidana khoi hajik chingdamanda aduga chingtam nungsinna phona bada achau thodang yoriba maru PH.DEVAN Zaustara Moshe. I had Bada, Tamoja Milasegi, Hazik, Nasi Sia Koi, and Chauba issue Aduga, Manipur Sarkagi site, issue, Nasi Cabinet Pum than Aduga from Pondo Pusule. Anglo Kuki War C, late Hawa, Tamosunga, press conference, Mother Pondo Kibusule, Aduna. Lio Potis, Data Koi, Town Navale Baduga, Anglo Kuki War Skamay Lenana, a Koi Tuanba, Commemoration Stone, Tomatum da Koi. Adumba, ancestral right, Adu ancestral lane, Adu protect Tongnaba, Adu Fumdu. Yauba irakpa madu yauba yaro hena sarkana thingakpa aduga atopa akhoi kuki kangbusinga sugari sanabagi ngasi ni misida khoi discussions da khoi kuki np gi aduga atmari lena organization sing yaw na ba khoi haijabani ngalinge matam da khoi yawni habi thaja piram adabu naksilapka kanda khoi manungda khoi gi khudong chadaba ama leire haidana khoi kuki fruit sing chinau sing ba khoi gi wakalon ba khoi ba clarification pinning ba do khoi yahon ba gi tanja thamjabani adu bolai bakti ba haibatai khoi lakpagi kodong chaba later habadagi ngasi yawgedabani aduna koi hena yawgedi hena mhum phaba koi discussion am oremadum habadi thamjage tamu keli basi thai sengba akoi angang ori di koi tajabasi khongjai lan haibatai ra kuki koi huji Anglo Kuki war haidana weriba posidi si anu boram ni haitare koi dadi masi thai sena akoi na history da thigachaw matam dadi Anglo Kuki war habasi masi late sini 1917 nung 1919 da thoiba ihobusi Chosal Maharaj mathakta hoba lani kanana hoba singang kham sana jawba haidana matamda Chosal Maharaj gi mayamani haijaba nipa amale rami mai mami si singang kham sana jaw kawi mana Kuki kun sing si da sadakanda Chosal Maharaj si na oiba phamsi ain oigadabani ana ain oiba taragadi noi da huchi house tax one lo rupa se rupa amam dang logani aduna noi da noi na igi lal ho mating pango aduna madu pangadi ain heng mai pakka noi bu akhoi ain sak khangdana yamno akhoi afaba treat tawni haidana man haibadi lal ho si hore lal ho hore matung da akhoi gi Chosal Maharaj na British ki lan miyam chungma gi khomi la mi si taro kan lan chat le lan chat la kan lan si da Chosal Maharaj na mai pa kan magi mami si dampi ngamba ni thole dampi ngamba thole moy khagi ngamba tholi dana khagi ngamba hek lan si mai pa kan ni tawgi mami jam thole right dampi ngamba thole masi ai khoi gi sei tharaun kumba ba hai dana khoi gi lei bisi lamai chamnga ga marphu manga amachung changa ga marphu tarukta yam sengna mai sing iri haitare masiki amana kaino da akhoi gi moi matamda moi taraga thoi si koima jela phai jela pharaga thami ana pharaba tarani thoi sina akhoi gi deputy commissioner Sri Ramoina ngakpi haidana si si iri sei da mai yam sengna pali kaino da khoi akhoi na hoi lan se masi khoi ganogi sana jawbana haibadagi khoi horubani adu masi khoi lale ngakpi ho haidana noina haiba khum khoi ya jaragi haidana mai sen pal haitare adu leiba posle da akhoi gi hauji moi taragi ni thoi jeda le rakanda moi taragi ni thoi huji kuki leader ne ana moi puthoi ba trai thoi se sigi
ꯃꯃꯤꯡ ꯃꯊꯥ ꯑꯃꯁꯨꯡ ꯃꯣꯏꯒꯤ ꯁꯣꯏꯁꯥꯡ ꯌꯥꯎꯕ ꯗꯣꯀꯨꯃꯦꯟꯁꯦ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯄꯣꯠꯇꯤ ꯃꯈꯣꯏꯒꯤ Anglo Kuki war habese masi leite masi semjan sajanmani adu tawbiroidabani sini aduga aina haijening wamana masigi manungda aron agenda am lei sini karama agenda no haibada 25 June 2019 handa kise seida Delhi Asoka hotel seida moi sugi keno amadi UPF ki sugi oiba moi akoi kano ma akoi Tripatrol two or Matowe. See, Sida, Makoina, Talib demand, Jika demand, Danieda. Bodo type of territory, Manipur, bigger than Nishini. Bodo type of territory, bigger than Masina Green Chicken and Pange. Handaki Tankuma, Junjide, Didi the White Sana say, Mo Green Chicken and Pange. Aduki Matung the Moina second, Matangi, Sesandadi, Nakoi territory, P.Y. Madu ulu hai madu ki territory udah nabagi koi plan ni hai ne log jebo nungse masih dia kuki inpi na masih ek tau buni na ai thamjani sin aham oi na an bagi la kita ai da dewan nga sake da maru ina koi haji object lai be su sida koi Kuki inpi adagi ati otu bolai ba congress mayam lai ya kona Anglo Kuki war ki matang sida koi commemoration stone na yung basida for the protection of ancestral land and higher posi matang da koi tongan ba naga fruit na su hayak pa lai de madu matung da koi AMUCO su hai bi de adagi UCM na su hai de lai budi khoi gi ba isagi sida lam sida ai gi ni natra particular isa ma gi ni haiba lam leiti haiba phum si khoi AMUCO as well as UCM madu ga Manipur sakan ru thambi sai sida koi AMUCO gi oiba khoi stand haiba tai ko madu kari stand lai bi gi thambi ngasi ahan boina ai sigumba khoi gi TOMTV gi sida ai ngasi ahan bani masi gi damakta mayam pumna ma ikai khumna jaba uchari hojik laiba khoi sida Manipur da Kuki singi akhoi ancestral land haiba akhoi Paripuri gi mafam sing utna na bo honarakpagi achauba issue ma tholak libasi akhoi yamna laibak thibane na ai ahanbada thamjaninge maramdi Manipur si oirakna ba amasung Manipur si kannana bo honabada akhoi tongan ba ipa ipu sing singi amasung tamgi mayam ama khangna sacrifice tawraganda aduguma colonial forces oriba British ki mayok ta lan hogiba mayam ama lei madugi part tuna atopa amada laikre madui duda akhoi phasi gi sagai ka giba Tikendra ji thangal general pauna brajabasi adagi chirai thangal sigumba mayama singi su mayama madugi damakta dedication tawi marai pa kallaga lai adubu handak tholai ba ancestral land haiba potsidi masidi pura tongan ba makhani matam do dai do da akhoi gi sigumba gi hujik thambi gi ba yamba jadumni na thambi gi ba si yamna chummi matam do da ningthaugi mayokta lan hoba adugumba makhani ado ningthauna British ka ningthauga pullaganda adugumba magi mathakta horiba ningthau kubamgi horibadu madu takhaina na hotnabagi adugumba akhoi gi manungi oiba lan macha amakak thokibani maduna ngasi chathara aganda akhona India da akhoi gi tingraba matungda tongan ba lalolup singi mayam problem mayam ji loisana bo hanabda ethnic line da sanarakpa adugumba divisive policy gi part amakaki manungda changjalaga NSNIM da khoige NSNIM gi magi contiguous area sing naga singi area sing ana tawraga makhoi gi mayam ma area sing yanana ba map yeknana ba khotna ba sigumba mayam singje masigi manung chidai sida tholakpa posak amakhangni hoi naga gi wari sanaba framework agreement matam sange wari sanarakpa chahi kungani thoi amuk sure loisal lo haibse ekhoi mayang gi oiba pone adubu manung da yariba naga gi area haiba poche karai da define tawgadoino masi ekhoi yaro Manipur haibse naga khaktangi nate kuki khaktangi nate ba ekhoi loimakini kanglu kunthra ga taruk hena khundari magi mafam tongan na loimak khundara ga lei riba sing pumnamakse masina aigi lamni na khopchambadi chungya yaro Masih punna ma ikoi gineba, punna kundamina bani, punna hingmina baneba. Ada hujik si politically, NSNIM gi pochi loisalani haibagi tangkak si lakum matamda kuki gisu magi. Adugumba area ama laurak nabo hotnabagi adugumba sidai sida ikoi gi nung ganda matamda da thokiba ikoi gi kuki rebellion na lairiba potu kuki wars of independence
ada sidai solon da pusalaganda akhoi khun khudimakta sigi magi adugumlaba in defense of the ancestral land and the freedom hana thaba nung mayam ma yungaganda magi area se show tawnanaba India government da show tawnanaba honarakpase masi sunya yaroi habisi akhoi gi stand ni nagagi oigera kuki gi oigera animak demand chap mane aikoina kangpokpi hairibase adagi district mayam ama semnanaba honarakpada maduda aikoi support toy karigino wa loriba development mayam singchi development tawnanaba honabada aikoi district mayam khaidako mathau tai khanbadagi tawgibneba adubu ngasi tholaiba pochidi kangpokpi si kuki gine na identify tawnanaba honarakpa ato mayam singi mowongje kun mayam sing nung yungaganda masina aikoi territory ni kaina sagatnaba honaba manungi hidden agenda se aikoi chapchana khangi masi yaba aikoi sungam ngamoi masi tawbiganu yamna aikoi nungsi chanana irei pak sidai sida wamin narakpa ngasi su wari aikoi tongan tongan ma India gi policy mayam thengnanaba honabada mioi kayama asi ana yauri masi khangna leipak ki aikoi pumnamaki apunbagi saktam kannanaba aikoi masen nungsi chanana leinaba honabada pumnamakna honari government na honari civil society na honari nagagi kuki gi lairi mayam singna punna nungsi chanana leinaba honari ngai maraksida khulai paiba singje masi themna bu honarakpa matamda khulai paiba singna su magi territory na tawganda aikoi gi chamagi manungda 92% na hill area oiba tribal gi lamne na hoji claim tawriba madu kana na haino aikoi gi adunaba divisive policy da yakhiba rules mayam ama act mayam singduna aikoi tokhai tahan bani masi su colonial gi oiba adugumba divisive policy ne na aikoi di blame tawribani ana masigi blame sigi manungda kudong chaba lauraganda chingje nagaga kuki ga yenthoknani ka habdu de khona yaba sungam ngam madudi tawnari ba port khudimak manungda politically aigi lam launa nabagi policy amada adum iroina raga chale masi amata aikhoi yaba ngamoi Manipur si dai sida lairiba major community ne na mayam na di hai aikhoi minority yam oirbane ana minority oriba pumna makse sidai sida maitai mayam singchina nagagi kuki gi haiba khakna aikhoi pumna makki oina thabak tawjabani aduna sigumba politics macha na aikoi gi thamoi bu sawandanaba honarakpa khudimaktudi madu tokpiba phai India government asu sigumba sentiment se yamna munna khangaganda khong thangbiba phai loisandaba yade hadana nagagi kuki gi khaidoganda Manipur habje karaida leigadori geba auna masidai da nagagi kuki gi na solonda yengmai mate India government aikhoida sanariba policy sidai da akhoi chapchana thabak lokhalakani miyam singi achauba se India government da hidarakani Manipur government da chapchana aikoi thamakani ana Manipur government gi yamna responsibility loba adugumba step ching ngarang nahan lawrapa se aikoi yamna nungai jai public ki miyam gi ne haibada aikoi sarkar si chauthok chaba mapoe aduna makhata na su tongan ba issue mayam singche dil tawna bo na da Manipur government na yamna vigil yeng tawbiraganda yengbiraganda kopna yengaganda lam khaidok khaijin kare kara mayam tawgadoi ba lalong mayam singche thingna ba fajina stand lobiyo aikoi su chap chana logani haibase ai ahan bigi round si da thamjari yam phalo hum tabdi ai tesula chege tabo media de am kuni leibira bani mayam gi comment tabire Manipur sarkar na su hiram si matang thek lakpadagi masi irang tholpa ya hedana madu lauthokna ba khoi concern DC singda adum akhoi che iraga remove to magistan lokot lo habni adwa lauthokpa yaroi hedana protest to mayam su leri adu matungda khoi chief minister ga ngarang bari sanadana yana bakhra purakre adu yaneki wafum madu atopa kuki group amana mu yaning de haibo khum lakpadagi fibam sing asi khoi chief minister jauna cycle pangthokne tabudu pangthokidaba mali khasi phawda aduga chief minister yaugidaba mali hanadi invitation da khoi chief minister yauni haibo khum su lei bani laiba wang sidida khoi ai gi haiba thinarakpa aduga haibi dunia khoi 92% hiloiba so 8% khakne khoi lei tampak sida di khoi pur khudum chi loimak laga khunda bagi aya ba lei riba kuki oigira naga oigira jitna hum degi la khoi mayam sila adubu khoi ngasi tukan ek mayam leidana khoi chingda khunda bagi khoi mani malem sida poksa iram dam sida poksa ba Manipur macham oraga su khoi isa gi ram dam sida chingda leibiya bagi haktu leitriba so ai sida khoi isa gi na thina hum sida as a media person amona kamaina yengbi dam thami ख्वाइदगी लुरिची जेट हिस्ट्री इसने हिस्ट्री है बच्चे म्यू बिके पुंशीला थागो न दुनु लाबने हिस्ट्री दे सेमदेन बे यारोय अरान बतो बे यारोय पुवारी की करम बतांग कक्त कुकी वार है से लेगी के से मचे डिफाइन हम बतो बियो कुकी सिंग करम पुवारी की तांग कक्त कुकी वार लेगी के है जे 1917 दगिन 19 भोग द
khongjai war en lerame adugi matung tarakpada 1891 da Kuki war lain leire hanna chahi cham sure na ngasi yumbi nungbi yumjale nungbi yumjala pudra nungbi dura tharo de wahi ke ama group masen gi nungsina dramba community masen gi marakta lang thak pagi pot ama mamdi naga gi pot ama lakadore tha hong mangolution lo sai gi jadu kanon hai gi to adumai tokna do akoi gi homeland tan da bi adi hai bi gi bhapta namlok da lamlok chen ni ka hai ba adugum poturi yarwe aduna kon uji hai jari history hai ba je history da semden binomo Hoi kuki sinau chana kuki war leira meja karamba tangkak de leram bano karamba matam de leram bino habidu puari ki tangkak karamba de lege habidu madu define to bunga magadi madu akoi yaja geba madu puthok piyoba tasengna kuki war karamba matam de lerami kuki war karamba matam de thoki British kim karamba matam de kuki singa British ka lantheng na ki ge habagi definition natragana puari ki tangkak natrag karamba history da madu yorom ge bese madu tachengna puthok piyoba history da semjen be yarweba history da ran ba to ba je kaidong du yaroeba aduna history ama leiribini history ama leiriba poche akoi ningsang batayeba aran ba to duna history da hajalaga kayam kuina maduna hingduri none hingba yaroeni aran ba bise puna mona khangna bangak taneba ngasi aduna ne ngasi HAOMEE na AMUCO na UCM na Youth Protection Committee na thori ngasi against la imiam che masi nangna to ri aran bani je kudo min thila ineba kudo min thila ba matam sida kadai da chum bane na mogi leiriba poche karom da chum bane na puthok kadoi no achum bane na puthok kada balambi do amata na koi praja miam je kangan biyo Manipur ki miam da kuki war le mi habi kuki ga British ka lan chong ki habi chai cham sore habi ki maru ki tangka ga do koi puna matong tang kangan biyo madu odi koi suya je ge khongjai war da kuki war hin thom di yaro maduni aduga amarom da huji laiba posi na ngarang mak akoi jin hybrid ngarang mo honorable chief minister na kuki NP yong na akoi meeting pangthok re kuki NP yong na meeting pangthok tana yana ra chakrapanda hanghra kanda ade han chama chuba mo kumon gi kuki tabam ham kaya da celebration pangthoe 100 years ki adugo nungbi yungna madudir tharo de wahi myam thajan de honare adu ngasi di sarkar su cabinet meeting phamme cabinet meeting phamma ka da masi yaroi masi ki mathak te action lorani hai sarkar gi jo pire block re bujiti hoi yeng ase du di karmai tong namasina kuki ware se masi defend tong ngam ge si yeng se yeng bata bane ba kuki ju hoi chap chap di masi defend tong na ba chap chap history le raga di putho piro ko ju hai yeng jage ba ko ju yeng jage praja moina ko ju yeng jage amtang yeng jage ko ju min naung tang chingan biyo ba min naung tang chingan biyo kuki lan chahi cham sure kuki na lan to ki chahi cham sure se akoi jong tang khang jage ba akoi jong tang min na chingan biyo ba adu warga de ko ya jage ngang jeri bai shu ya jage ba adu natana history semjel laga kuki war lei hai ba khongjai war da kuki war thonjen be yaroi jadumni de bo chok thonjen be yaroi ibo chok de jadumni thonjen be yaroi ba mase kuki chin nok chin khang batai ba aran ba tawraga aran ba kanglup tura aran ba tawraga ichin naw leiriba thamoi chengna lejari ichin naw singdo aran ba mai kai da puna bo hona bagi muhta akoi machen nungsina na amaga charo morona na community machen gi marakta amaga to khai ta na dana nungsi chana na lemina na bagi thabak to akoi hona si aduna tan divide un chana na bo hona roi si naga na dum to re harga akoi chu dum to de de haibagi pot am la ga di karmai tong na nungsina ga doino nungsina ba haiba se puna mangna integrity de legi dorim ne aduna tan aina semjan ba sajan ba history amada base tawraga aigi potunani oibe yaroi masi ai ahan badu na thamjagi last round lo sel kusai aten break am tang lojeke break ki matunda koi makha ta na ngasi ki discussion ne se koi one sided over discussion nate maru na khoi haije bani kuki kangbu ki to yaw biu haina do marakta hajik yana da ba even na khoi gi suspend tawi haiba group te gi le ba duna manam moira kan da khoi la sawada madu khudong cha ba yaro haidana khoi lepsek mi duna khoi khanna jari ba si one sided discussion nate in the more time to come khoi tuan ba kuki kangbu ki aduga naga kangbu si yaro ga so khoi khanna na ba gi tanja lobsake marak sida khoi aten lobsake me am chapi ki choices but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads,
pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangay Pro. Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom-adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani. lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi na traga sengde haibagi chingnaba du kokhanbiyo. Akupa marol gi damak lamjingba jewelry da lengsinbirao. Lamjingba Jewelry. Good quality is our priority. Break matungda mayam utara muchari akhoi asa hogolak badaina akhoi president amuko hagi badu ex president hanagi president amuko hagi damni JADUMANI gidu disination sidang chance legre adum nila chege taw maruina haji laiba issue si waroi nama purak traga dagi akhoi mairik pidagi maijau bi hoba do khoi orak dori bani aduna swai matang sida akhoi punna akhoi nagagi shu thokbirak ba aduga kuki thokbirak ba aduga leiriba mayam leiriba tampaki haiba tai civil society ko national mayam se punna khanara ganda na traga di machine hena थोड़गदी हेन लाइबक थिबो ओरकने कले स्वाइसिदा कोई फेडरेशन ऑफ हाउमी ने करी रो लोबी के दोनो दुगा करी नो मयाम दा तसेंग बदु खंगनो पानिस कोई कोई हम बे कोई लंगम सी करम हौरी करम ने लेरी अरु कर्म थाकते लेरी से कोई खंग ने बचा सही लिसिंग अनि की इतिहास ता निंखा तंब लेपाक अमा ओइना किसान से लाखे लेपाक सी ना नवी दम ते पाई पु मयाम इकत खे मसीद मुक्ता मसी काय दिरोय मुक्ता थेंखां केरा कोई मियाम कुसी लोय रे हाइतारे मसी की पुवारी से मसीदा सेंदन थालेबा पुवारी मना नमन बहोन बसे मसी तबुरोय दवने 1891 दा इंग्लो मणिपुर वार नै मतम दैदा ब्रिटिश सरकार ना अखोगी मणिपुर की मथक्ता लान महाराज मथक्ता लान हौरे लान तारे लहाइदना मा डिक्लेयर तोवे अखोगी निथौनचु ब्रिटिश की मथक्ता लान हौरे हाइदना लान अखोई डिक्लेयर तोवे वा डिक्लेयर तोर कांदा कंट्री मगा वा सी डिक्लेयर तोर कांदा लान सी एंग्लो मणिपुर वा आईने एंग्लो कुकी वार हाइगदी करम मतमदा करम ब्रिटिश ना कुकी मथक्ता war declare to see aduga kuki karamba len karamba ningtho karamba freedom country aduna war declare to khibra masi yam sengna akoi khangmi na bam change aina muk haije ningi di yes khongjai boi ire pa iram nam sigi da luina rakpa akoi sei sam sani sigi manung da la akanda akoi gi कोई सारोन शोर मरक से तिल्लाबा कोई डेवलपमेंट दा लेकिन कोई लेंगक रोन दा सरुक यारबा कांबू ने ये मोय मतमा मपान दे हाइजला कांदा मफम छरे सैदांग किबनी सैदांग मदी ngasi कोई इसिना ओइना थादुक ताथुक तासिन तौदना थादुकना दबा या थादुकना बा या दबा दिपुन मन कोई पुल लेरे मसी मोय खांबि दौनी सिनी सेदा लेरे मोय सेदा एडमिनिस्ट्रेशन दा लोय यावरे अदु कांदा lam si suma khoi gi lam ni akhoi gi history si deida pakhang wa si nungdare pakhang wa si kuki nupi gi masani tawthimang si kuki ni ga hajen ba adugum ba thab to biru dong si ni yam seng na haiba taragadi up to 1966 india ra pulakanda 22/4/1957 koi gi 1959 28 to 1996 18/7/1968 mayam si
India government Kuki gi relief fund refugee fund ne na piri ne si me am si Kuki kambu sing ne moi refugee ni har kana moi masi khudong cha ba ro pa sha lori ne ba India government gi bharat pul matung de ni ko ai tar ga di moi refugee ni har gi pa sha lori ne ba soda kanda akhoi gi kohima da moi phare kambu sing dona lan hori du sana jaw gi akhoi gi ning thau sem ba da yaw gi lan hobani akhoi lanjari na moi letter iri ne refugee mo ore sona ganda akhoi gi sana jaw gi mating pang ne hare si ta kadai de gi Anglo Kuki wa oi no samam na beng ge no ai ire pairam sam se yamna masing ngak na we dang si choi ready taw re ne 2001 da koi mi tai pan kat khri ne thawai hojik su kan na we dang sim sa ri ne akhoi e pirakani Masih dan lepas kita untuk kau ini naik tarik payah. Yes, aku lemi nasi lebiu, kaim kaiji. Aku thadok nama ya roh. Aku saron surun maya ama, aku long nama leh dan lei dia. Mari kita oi dia. Lengak roh sih, moi saruk ya re, emiri menteri maya oi dia. Sedikit pede tu lah, amu kaya kita mungta, aku moi teritorium tanjil ino. Kuki homeland kita mungta ino. Big crab 20,327 square kilometer kak jauh. Big crab lam sih ida, aigilam, ini tan taragadi. Madu thengna na bida mungta koi Manipur miam ki apun body miam lagi se, moi kangwi kita ne. Aduna, hujik Manipur government na akoi Kuki rebellion harakanda 1917, 1919 harakanda moi suti masam lautu ise, masih tahu untuk di sini. Lan ho bagi dah mungkin suci lau tuk tar agadi Manipur dah lalu mayam thok rena. Adu mayam sih tu suci lau tuk itu di sini. Ini hang jadi na. Ha, tiksam dah thui ba, amad dah thui ba mayam thok re. Adigi mu irapot macam tu mayam thok re. Ibu mayam thui, hujik su thui mayam ni lalu busi cumi harakan dah suci lau tuk tar agadi mayam tu demand tahu kan sini. Matang sida ina panjangin bom malay. Aku gi 1920 degi 31 bauda jadonang amadi rani kai jeluna British ma yuktelan hawe moi kim thugai khulai pai degi kasari khulai lawdan khotana tawakana moi movement taw British ma yukta kai damta taw movement Manipur ningha tamna bagi damta British ki makhutagi Manipur ningha tamne damta hawla ne Moi separate weba, kabui singi weba separate homeland bagi tamu tahu mana tiada. Aduna mana moi jana ngasi waktu Anglo kabui war itu high dream neba. Aku kami nak tahu neba. Masagi belong tahu ribu lepak to. Lamdam se, aiki lepak ni nak kanji tahu neba. La pilih bu Kuki si, hana kongjai webi namba, hujina Kuki olah bu kamu cina. Lamdam se, masagi lam ni. Masida aku ini saruk yawi, aku ini lamsi. Cakap nabi dangta, develop tong nabi dangta, lepak sing ngangui nabi dangta, aku matuk tay. Hai bese, mui wakan kanbiu. Adu nata dana macet tanah bagi, adu ai home lengi, tabuk taruk targadi, madu aku ini sing merekta, ini tanah bagi, buat amat tamu pun ini logan ya. Yang pasal home tambi, adu pada di mana lah sih? Habis hana AMUCO ki presiden oleh mani, adakta, nauna musim kita na aji ex presiden oleh. Maruina hajik cing de man da chatna tuan ba khoi ningon chako bu sunak chele maruina khoi ningon chako bagi cing da de lei ba myam tuan fruit sing che chamin da thami da du myam nungai ba matang ma lei ba tanja se sai bi ku da su sai mai tuan ba khoi hidden agenda ma to na meeting to ga adu to ma le hai akhoi lai ba wang di akhoi masumaina sum yenna ra ga lei ra di akhoi sida development gilam sum thinta bo re kaduni aduna akhoi sai da kari to ma thuk tai haji tuan ba naga group sing adagi jelerong kambu moina su akhoi madu ancestral land haibadu yaru haiba tuan protest to me am lairi asi newspaper da me am da media da me ama tholei swai sida akhoi yam chauba apex body amagi president oi biramba amu oina akhoi need of the hour se kari ne na khali akhoi kari to mutan thain to akhoi gi hujik mathau tai se hoi leiriba politically magi tongan ba ambition mayam ama lei naga gi chu Kuki gi chu mayam ama ado masi pumna makse khwaidagi major community ne na lauriba aduga major role ama lauriba leipak sigi aruba tanjada maitai sing ne he lorokpa role se masi leibiriba organization
adagidi community tongan tongan furup mayam singina masi khangbi ba machangi Manipur si oina bo hona bada Manipur kannana ba mapan gi forces mayam lan tawna ba akhoi gi kanoga Burma ga tawna ki ba lan mayam laikre chahi tare khunta ko gi kai asang ma perani British ka tawna re tongan tongan mayam tawbusi da akhoi gi laiminari ba kanglup mayam ni maitai singina lawgi ba role che masi angtang understand tawbiu sin masi pumna masi pungkau kau thoganda hariba community singina belly da tare belly da tabje maitai khakta te whole lairiba India gi missing khudimak mi khudim Punjabi oigera Marathi oigera Jain oigera akhoi gi indigenous community khakta natna loi maksina tariba mafam che only 8% ne sida chu mo akhoi tongan tongan ba akhoi gi part ki kari gi lokta ki kai khaidok yam ba nate sida sida yamna noble oina akhoi mayam gi hingminagadam ni na khallaganda akhoi sida loi laiminabda ngasi phok thokiba irang mayam ama leigre aki ba sida sida kanagumba gi khullamada kanagumam mathamoi sokadaba khokadaba mayam jingji amatta tawdana laibani madu kudimak to protection akhoi pidana kanagumba sing ngausanaba sing tawgidrana akhoi protection piraganda adumaina akhoi gi isili naune akhoi gi ipaindon ni na kannanabagi akhoi ahing nungdin khaktangai mayam ama hotnakiba mamangdagi hotnare ngasi chu hotnari matungda chu hotnakini masigi importance masigi role che akhoi gi naga gi group ta laibiriba community mayam sing kuki gi group ta laibiriba community sing amasung atai mayam sing china masigi role che khangbi ba changi hoi khulai paibagi magi tongan tongan ba akhoi gi apamba aningba mayam am tawna khulai pairure lan horure ado lan hai bisi loisin basu changi khulai paibagi lan mayam am loisan na ba India government na honare sida amicable solution hai ba ma akhona adu pame amicable solution si da lakadori si karino community mayam singchina yanaba adu ma point sing khando oganda madu akhoi mayam singchigi dialogue mayam ma mathau tabra khalle adu mai torganda akhoi singche phajana akhoi hauminara khiba mayam sing marakta kaigumba kharadagi napak tanaba manba mong leraga su makha tana akhoi chathana naba hojiki waroisin poroktriba poche India government ga akhoi gi su tawnariba sing natra peace talk tawnariba sing loisanaba se masi maram charo masida akhoi gi maitai gi lairiba sing adagi di akhoi gi state ki lairiba stakeholder mayam sing che masi punna tanaraganda hena tung koina amaga saunadana loisan bai bisine akhoi gi yamna phajaba solution phangani na akhoi khali aduna tabida Delhi da wari sanaraga ngasi na kuki gi leader sing amu koba su tawba kangbugi ade mathang da mu IM gi amu koba kauraganda aswaisi da loisan naraga Manipur da order wena tawrakani tawtagadi madu icham chamna akhoi leiro ai lan kaya ma thengnarabani sahi tare kunta ko da lamdam je mi amta laigidraga ngasi akhoi myam leirai se karai deino ipa ipu singuna irai pa ki damukta lawgiba thogdang do ngasi akhoi gi mayam singida loimak madugi idu cheli aduna India government na mase yam laina khanbi ganu ana masi soidamaki akhoi yamna apikpa furup oragasu masing yam jadragasu marai pa maramdam kannabagi damakta thawai kaya na masigi damakta thengnarakani aduna madugumba i nai taba pamdaba thodok singdo thoktringai da loisandringai da akhoi gi amicable solution ama langnanaba stakeholder sing state sing lairiba mayam ni tanaraganda phajaba akhoi ing tappa nungai yai phaba amaga yamna nungsinana tung koina makha tana akhoi hingminnakibagi punsi mahing ama poroknana honabagi waroisindo akhoi madugi damakta thorang tawduna khwaide phayena ai admaina thamjani ai tai so last ge tai so moruna sarkar gi stand si chaptan le pi hoi cabinet sai mifam pam tho kan da hai duni hoji yanaba porokhiba do akhoi su le yaw ba kana gumba खरना है सूद वरी सनबा सस्पेंशन ऑपरेशन दा वरी सनरुबा खुलाई पंग खरना होई थ्रेटन तो हैबगी होई आदि लेबा लेंगा आसि की स्पोक्स पर्सन सु ओरबा मिनिस्टर टेस्ट आदे सामना ngasi मीडिया ला फोंदोक ब लेरे अदुना हजिक इशू से सुम पाक्थोक चाउथोरक्तना सुम असा हाइजगी बायना मेरिक पिदगी मेजौ बि हरक पय अदुना अखोय हजिक करी तोब ताय बसी ओजा देवान की मोसु थंबी दो तामुगी मोता अखोय कमाय तवी सरकार के सेंटे लोम तोई कमाय तोगनी हाइबा पोसिमा तामुगी खलुन कइले थम जित yam lurisi ai gai bo khal sin mang thar ga de karang bam ta compromise so yar ai gai bo khal ta do patai common platform de limin na batai ai gai bo khal si da karam ba sangstan am ta compromise so yar oi ba ai kuki homeland tan ngani
कुकी की ओइब लम थंगदबनी हाइबल वाखन सि लागदी करमाय तौना कोई सिदि जे सही कया म सही चनी हेन लेमिनरबा कोई सिनि मरकता करमाय तौना कोई पीसफुल ओइना शांति ओइना हिंगब ngamgdori no अब मसे सरकार ने खांगबीब मथौ ताय सरकार ने खांगदबनी होजि लाइजे इंट्रिग्रिटी की वाफम ने बलाय कदोरिचे इंट्रिग्रिटी की वाफम सिदाने कोइ चैलेंज तौनर कदोरिचे इंट्रिग्रिटी की वाफम सिदा कोइ सरकार सु लेरी सरकार सु इंट्रिग्रिटी ददि करिगुम कलम दगी कंप्रोमाइज होरोय से होजि की लेरी ऑनरेबल चीफ मिनिस्टर मसा मनजो फोंगदोक लेहरबने अदु ओरगदि होजि लाइब पोचे करिनो होजि लाइब पोचे करिगिनो इंट्रिग्रिटी दनि चैलेंज होरोइचे इंट्रिग्रिटी द चाउना चैलेंज होरकनेबा इंट्रिग्रिटी द चैलेंज होरगदि सरकार सि जोजे तुमिना लेसन बियारोय होजि नुंबी युंगछले नुंबी द थारोय द वाफम थाजले अरे होमलैंड तांबी वाखल लाए आईगी हाइब पोतनो मांग थारे आईगी हाइब पोतनो मांग थारगनी ने ngasi लमगी वाथोक लाइसे आइसु अखोइसु अखोइगी लम फंगदबि यादि हाइना पिखरबा 12% के वानो पुक थंग चिदाइ जले इबा चिंगलोन मापन कोइछलबा बर्ग माइल खरदना लैरिबा अखोइगी मंगसिदा सुमाइन तौना आईगी हाइब वाखलदुना मांग थारगदि करमाइन तौना कोइ मचिन खिना दोइनो नुक्सिनना लेरमसु मसीगी लमगी वाथोक सिददि इंट्रिग्रिटी की वाफम जि लाकु मतमदि अखोइ अमगा अमगगी इ तानबा लाकु ताबने मरु तादनबा थोपियो मरु तादनबा सिनबियोबा हिस्ट्री द लान हाइजन बिगनु हिस्ट्री बुला अरान बमोंग द पुबिगनु हिस्ट्री बु नाथैदन होनबिगनु हिस्ट्री हाइबसे ngasi miro na madi tungi miro na kaungum dana dumuk le hawraga da bapot amaneba history semjan bayaro history de semjan bayaro history je phagi tahan bigano ba karamba takakta karamba mafamda sigumba la lei hige haibase masi ngasi gi leiriba ngasi gi iramda masi leiriba community khudem ka jo khangan ba mathau tai khangan ba mathau tai madu khanda koi su apology tok ge ba मधु की पोतु बुले रम मगदे कोइ जे पोलिटिक्स तौ देगे अखोन कुकिल इसिन नौ सिंग मथकता चैलेंज तौ जब नतिएबा अदो हिस्ट्री दे आराम तौ बिगन उसिदने कोइ आइजरचे कुकी इसिन नौ सिंग मथकता कोइ अलाना चैलेंज तौ जरोय अखोइ मफम मसिदा कोइ मतम कुइन लेमिनार अबनी मतम कुइन चारोन थुरोन कयादगी खुंदा मिनतन लेबनी मधु चैलेंज तौ नतिएबा तौ बदबु करम मतमदा कोइ कुकी वार लेहिगे कुकी वार लेहिगे हाइबसे मसी इतिहास को इब पोलम दो अमतुम गदी मदु मतदी कोइ पुनमत खंगहन बियोबा अरुगा होजि लुरेदि युम नोम कांगदना कोइ कुकी की लान से सही चाम सुजल एना होजि नुंबी युंगदना ऑब्जर्वेशन तौदन तौरइब मयाम से मसीना कोइ नपंग ताननब पोट अमनेबा मसी तौरइ सिब नपंग ताननब पोट अमनेबा नपा तानरकुम मत मसीदा करम हाइन तौबो ताइ अखोइसु मधुदी अखोइसु इसागी इरमदम कन्नबगिदमता इमा लेपा कन्नबगिदमता पारी पुरी कयाना थवाई थाखिबदो मधुसु मयाम सिन निंजंगबि मथौ ताय अदुनी असै देबान हाइरिदो अखोइगी पाइ पुलाय ओइरब कयाना थवाई थाखिबदो मारै पांग मरमदम कन्नबगिदमतने मधु कुकी सिनलौं सिन सु निंजंगबि बतायब अदुना अखोइगी इंट्रिग्रिटी की वाफमदरी कंप्रोमाइज कनाना तौरoi अमुकोना तौरoi यूसेमना तौरoi हाउमीना तौरoi यूथ प्रोटेक्शन तौरoi अतै संस्थान कयामना इंट्रिग्रिटी वाफम दरी प्रोटेक्शन तो कन इंट्रिग्रिटी की वाफम द मसागी मरै पांग मरंदम कन्नबगी दमतदी कनागुंबा मतन कंप्रोमाइज तोसी यार ओएबा अरान बा हेबसिदि लांदन मतम पुनमक ले होगनेबा अरान बबो चुम ओंथो फाइबसे कनाना सो ओंथो पंगम ओएबा मदु खंगना थबक तोबियु अरुगा सरकार सु असागी सरकार सु डिसीजन अम लौखिबदो डिसीजन अम लौरिबदो असाई डिसीजन दो वारे ब्लॉक रे हाइना ले थोपि खनो सरकार सु वारे ब्लॉक रे ngarang phaminagre kukin piga phaminagre yanagre habne le thokpi gano hojite aru phimam de laeba thojit laiba tangkak che aru phimam neba aru phimam je karmai tongna koi janaba poraka de karmai tongna amaga amagi nungsi janana le minaga de haibdu yamna shanti oina le minaram ma hojit laiba pothoksina akai bla ka dori neba amaga amaga na paktanar ka dori neba masi taadana ba sarkar sina sinbiu sarkar gi su khwai de ki mawlu oye bi sarkar hai ji matmi ma pani प्रजा मियामना खनब मिहुन सेमबनी मियामना करी लिंगी बगे मियाम के वखल कराय ले बगे मियाम के थांग यो खोंथांग से करी नो हाइबसे मसी खल्लगा सरकार न हौजिल लेरिबे फिल्म से हेन पाकपोक टॉकटोकतनबा करी तोपु या बगे हेसे मसी लेंगांग मसन फजन मथम जान खनबिरगा मसी हेन चौहक्तनबा होनबियु हाइबिनि am phado hum thambi ai da mo ju mila jage to masdai da akhoi leiriba lenga asi achuba stain ma margi will power ma changi natragadi masi yamna line akhoi thadokna thambagi peti je phajandana thamba taragadi masi hena pato choktorkani haibuduni aduna sdai da sarkar gi sena ma changi adu at the same time sarkar na lepkhiba warep sai ta bu thambiri akhoi masi khin gi musi lothokadi haiba abana lothokpa yaru haiba swai sida akhoi kari to dakar tai toan toan ba fruit na pullaga leba adum ba akhoi mini india mani manipur se swai sida
wa khajitang haiba henjennabada lana chanagidna misunderstanding chanaba adumba jaga amsu oiribani bhom amsu oiribani amna sidagi swai sida koi lai khundam ner proof tonga proof sing aduga leiba civil society organizers sing kari toba mathau tai ana tamogi mo khan thai sengna hujik leiba posedi kuki gi leiba leadership kuki MP gumba tonga tonga leadership sina wakan tamina bam changi aduna kaigumba hidden agenda amada oine ba honareba magi lena ma semo no honareba do mai home lena ma semo na ba magi territory pi honareba do madu lali haidana ma wakan tabi bam changi machi wa hek wakan ta dragedi akoina post we are over kuki gi sutor ba kambu sing sina thangi sing mo yauna tawre si hanadi yorom de hoti mo yaur eba yaure sing ta padi magi hidden agenda do mai sing do rok pane ama tawri posi magi la lobu sing itin ma yaur ga tawone si mai sing hai tare adun masi masida maruina kuki gi le biriba leadership sina masi wakan ta bi bam changi aduga thingbi bam ju changi Manipuri government we are in a thing in order to a home department again talk to even DC to ever. Tona Moreda, Sauna, okay, function dollar ganda, lady police mayama, ye, the knocked and a dollar function dollar. DC to ever order Rimadu to one you know, have never. I did a labor police officers in Duna, leap a gata or yen taragadi, Amadu, Kayin was in something easy. Aduna aduki matungda okay tongan from the campo pida matang we yukale si Manipuri order to give my octaneva. Say the Manipuri na kari karma is local pig the Cineva. Masi Manipuri local pataragasu madu Makwigi could tarage aduga Kanarage Sainarage Iran Togi Bandorge Cineva. Madu Tawandana by Damakta. Madugi component ama tonganba raigorama thoktan honabi bai se kanogi kuki leadership gi yamna chawa kanomani yamna khoi huji ngasimak khoi gi keso karona morena mohammed lay school college lo na thinggendana khoi gi madai da khoi gi observe togudabni kaina kanba khoi gi power torpa Rimamanda, Susambuda, a quick notice people meeting tanks, wong the Labia or Kanatawa, Remore the Gi, a quick Toronto Mitegi, connoissing the using the Noon Tajan one custom. I'm talking right there. A quick lady, but quick Pagram dam Sibu Naktan deliver mutation share. Moiki when a teen. A quick lucky, we can antellate, quick waiting the one ever. Tenga should like ever. Irepa irum them sing not irum the Ikargalai. British my theory Kana British Kalas only Vadumba, a quick community, Jati ever. Moina, Dwaita Quiniki, can't get up on the table. A quick Kanas happen at the Lugan Tabi over. A quick Leminagani, Leminadam Yaro, Himinagani, Himinadam Sayaro. Nuna Leminagati, a quick Apunbagi Panganama Sagapada, who in a Saugabio. But Sakagi Toan police divide and rule like we have seen. Come I think again, a quick punum convenience. Lady Nagakuki, meeting Lady Mam community ma'am, she Tashan and Rakanda, Sumjan Rakanda, Epa Iram them, she and Masaktopa, Lepakma, or never don't Sangamina, she never. I do not dana Machet Tabagi. I have reported like what Daragadi, Madu, a pub oil have a sima item again. Madam Sulasile, select Pusida or the Vandala Segoza Maruna, Tamogi, the Dumus Tampire, the Taisu Tambide. A quick secret over Tiger side to one to Civil Society when I sent a happy cookie leader, labor to one to Bakuki in P. They were seeing who could not basically the Kana Navagi, so get Dumba discussion as well, talking point Daduna. Kanarakanda, who Tanduletan in Minabuni, Haiba, Manipusakana, so I'm going to hide it, Chimness and Heidi, Lumsi the Ig Havilate, Nangilavate, Cookie Havilate, Nagagate, might take Havilate. Sarkar gi hairi amoram to ko aduna akhoi swai chide da gyan tamin ho dagadi sai doni sai di live doni very fitting mi jog horok pa yai aduna akhoi leirob sing asi punna kari to tai have se amuko gi stand da oshila kuch dom kari li hoi amuko gi stand si ai thamjage adugi mamang da lam mama ngakpa senba lam mama chauthokpa piksanba pumna ngakpa senba si government gi achoba mathau ne government na thabak tawraktra ganda civil society lei miyam lei
ꯑꯗꯨꯅ ꯃꯤꯌꯥꯝ ꯍꯥꯏꯕꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯛꯑꯒꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯟ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯂꯧꯗꯨꯅ ꯂꯥꯛꯑꯦ ꯒꯚꯔꯟꯃꯦꯟꯠꯁꯤ ꯂꯩꯇ꯭ꯔꯤꯉꯩꯗ PR ꯂꯩꯔꯤꯉꯩꯗ ꯂꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯂꯤꯁꯤ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛꯅ ꯃꯗꯨꯒꯤ ꯂꯤꯗ ꯔꯣꯜ ꯂꯧꯔꯀꯥꯟꯗ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯆꯞ ꯆꯥꯅ ꯂꯩ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤꯅ ꯌꯥꯝꯅ ꯃꯇꯤꯡ ꯊꯣꯛꯅ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯥꯛꯅ ꯊꯕꯛ ꯈꯔ ꯂꯧꯈꯠꯄ ꯑꯃ ꯆꯪꯉꯤ ꯅꯥꯒꯥꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤꯁꯤꯡꯅ ꯁꯨ ꯇꯧꯅꯔꯤꯕ ꯄꯤꯁꯇꯣꯛ ꯇꯧꯅꯔꯤꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯌꯦꯟꯊꯣꯛ ꯌꯦꯟꯁꯤꯟ ꯇꯧꯔꯛ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯁ꯭ꯇꯦꯟ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯄꯣꯠꯇꯣ ꯃꯗꯨ ꯁꯦꯡꯉꯒꯗꯤ ꯃꯤꯌꯥꯝꯅ ꯃꯗꯨꯗ ꯁꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗ ꯃꯤꯌꯥꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯔꯛꯀꯅꯤ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯅꯣꯝꯃ ꯍꯥꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯟ ꯂꯧꯔꯀꯥꯟꯗ ꯄꯨꯝꯅꯃꯛ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯍꯥꯏꯔꯤꯕ मागी डिमार्केशन तौरक्पा अमगा लम येनबा कैदौबा मयामसिंगजे मसी थिंगनबा होनगदबनी चप चाना स्टैंड लौबिगदबनी लाउथोकदबनी नहानसु लाउथोकतना लाई मधु हुजिक ngarang wari sanare yanare haidana akhoi leiraganda akhoi ngasi ji makhoi gi program du pawda akhoi yawba chatleba aine adagi di akhoi gi UCM gi president Sunin Karam adagi di athouba akhoi toroganda chatlabane ado ngarang yanagi bo wafam sing madugumba akhoi gi in defense of the ancestral land and the freedom haiba poche lauthoani aduga madu atopa wahina silani ka haibda akhoi si waraga di laiba ki weba mijengda akaiba kaisu leitre akhoi yawru dawni akhoi gi ichile nawni ado kuki NP lairiba UN si lairiba Jelarong Union whole lairi mayam ji akhoi je hujik si yamna nungsi chanana platform da phamminna dana chatminna dana awa ana mayam ji thengnara laiba si ngakminna raga la abaneba ngarang ji yamna phajaba akhoi gi yanaba ma la e harganda akhoi nungaina thoram du yawna chappa matamda hairiba wafam je होंबा याररोय हाइदना मखोय गी अदुगुंबा लालो लुपसिंगना अकनबा थ्रेट तौरे मखोय सस्पेंड तौरे हाइबना चिंबा पाउसि ताबदगी अखोय लंबी दगी ममाय लेरगा लाएबा अदुना हुजिक थमजनिंगी से मसी लमगी हाइबा पोचिददी अइना एगी इमानबा इसुंग इमानबा नुंसिनबा चानबा हाइबा पोतो अखोय येंबा यारक्तबा लाई कइगिनोदा लैबा कनबा हाइबसिना अखोय पुमनमकी ओइदोइनि अखोयना थबक तौरगांदा मैतै खक्तंगी नते मदुना मणिपुर खुंदारिबा कांगलुप खुदिमक्से मसिगी लैफम अमखक कन्ननबगी वाखलोंदुना मांगदा थमगांदा थबक तौबिगदबनी अदुना अखोय मैतैगी इंटरेस्टता नत्रगना अदुगी इंटरेस्टता कम्युनिटीगी इंटरेस्टता थबक तौब सुंया यारोय कम्युनिटी लाइनदा डिमार्केशन तौब यारोय कम्युनिटी लाइनदा अदुगुमलबा टेरिटोरी सेमब खोटप यारोय जे कइनो उखरुलदा तोंगान तोंगानबा जाति मयाम लेयबा तंपाकता जाति मयाम लेयबा सुमाइना अखोई डिस्ट्रिक्ट मयाम सिंगिना नागागा कुकीगा नागागा मैतै यावबो खोप मयाम अम लेरिबा सिदा कम्युनिटी दा कमाय तौरगान लम येंदोइनो सिनी अदुना लम लमदुगी चौखत थौरांगदा तौबा तारगदी अखोई चाकथुंग मदुगी फंगदगसु उखुलना हराउजबा नुंगाइजखिबा चौखतजखिबा सेनापतिना तामेंगलोंना चांदेलना चुराचांदपुरना तौगिबदा अखोई अंगम अखोई शक्ति थौदांग लौजगेबा मदुगी दमक्ता अदु नतबिदा जाति जाति की लम खाइदोगा तौने हाबिसिदी मसे इन द इंटरेस्ट ऑफ द अखोई कमन मयाम सिंगसिगी येंगागांदा अखोई याबा ngमोय अदुना अखोई पुमनमकना मसिदा सु तौनरिबा पेस्टोक तौनरिबा सिंगना लमगी ओइबा वाफमसे यावरकपा तारगदी कमन ओइबा मिजेंगदा अखोई वारोइसिन पोरकननबा आइगी नागागी कुकीगी हाइबा वाखलोनसे थादोगांदा थबक चंगजिनबदुना हेना अखोई फगनी अदुना तदना अखोई नागागी कुकीगी ना सिदा स्टैंड चप चाना लौनरगदी अखोई हुजिक हाइजगदसे गवर्नमेंटना इंडिया गवर्नमेंटना मणिपुर गवर्नमेंटना मियाम सिंगजिना करी पामिगे हाइबा मिजेंगसि येंगागांदा थबक लौखलकपदो मदुना अफबो ओइगनी नत्रगदी ऑर्गेनाइजेशन मोइना अखोई इरेपा कन्ननबगिदमक्ता अखोई चप चाना अखोई फिरेप लौगनी अमसुंग मदुगिदमक्ता अखोई खोंफम अमता हल्लोय हाइबा वाफम जै थमजनी तमसुल सिले से गोता सुदला तगे सिदेदनी अखोई हजि मीडिया दा याम कन्ना अखोई न्यूज़पेपर सिंग दा दुगा इलेक्ट्रॉनिक मीडिया दा सु याम कन्ना लाउनबा अदुगा मसिगी मोय मोयगी ओइबा वर्जन थोकबा लई सिदसु मीडिया गे अचौबा रोल अमा चंगी हजिक पाउसी हापी नत्रगा हापते हेबा अदुगा लैरिबा कुकी मनुंगी अदुगा नागागी ओइब्रुसु सु कोई येनबा
थोरकपदा अखोई मीडिया ना अचौब थौदांग लौर लाइबनि हन हजि लाइब फिल्म सी यामना रुसलकप टाइमिंग लोइबा सिना मीडिया की अचौब रोल अमा लैयेना खले तामो साइ कमाइ याम चाव रोल ने शांति ओहेनगे नुसी चानना लेहेनगे बिचे मीडिया के अचौब रोल अमा दरकार ओय अदुना कोइसु मीडिया सु याम पुनिंग फाथा बताय कराय करी असोबे लेहिगदगे हाइबसे कोइ पुनिंग फाथा बताय अदुगा अमरोमदा सरकार न मणिपुर की लमची कनागुम लानाई मियो अमतगी नती हैना सरकार जो हाइब गाइतना हाइब लेबनिना मणिपुर की लमजी कनागुम अमतगी हाइब लती हाइब लेग्रमनिना मणिपुर की लमचिदा अरानबा तौरे मियाम से मजी सरकार जो खंधबीबा मतम मोइरे खंधबी मतम मोइरे अदुगा अमना कुकी की लुचिंग बेसिन नाउसिंगना अखोई कराइदे सोइकी अखोई कराइदे लानगी असुक कुइन लेमिनरी मैम सिगी मरक्ता अखोई करमाइना मसिगी वाथोक्सि लाइनो हाइबसे मसि अमुक्तगा हनरी माय अमुक्तगा हन खंधबा मतम ओये मदु खंधबा हाइबसे खंधबा हाइबसि लेरिंगे अफबा लाकनेबा खनबा हाइबसिनी अरु वारी छानबा हाइबसि जो अरुबा मनि वारी छानदरगदि कइरोंगरिसु पीसफुल शांति पोरकपा ngam मरम मदुना सरकार की लमदा अरानबा तौरपसिंग अदो करमाइना डिफेंड तौगदगे हाइबदु सरकार जो खंधबिरो अरे कुकी की लुचिंगबा चिंगजो करीदा सोबे लेबिदगी ngasi se ula wathokki laibino haibse masi jo khandhabiro aduga amuktang akoi sahi kaya amaga charo morono da nungsi chanana leirakpado maduna karigumba wathong masa asine akoi punamaki matanda divide nu laktana amaga makta I dana na banatraga amaga matata nungsi chana ba punamak kaina na badudi madu to phatte hai nai kuki luching ba chingda jo ayam ka han appeal tawjagi hum tabi ngasai hoi ko du sai jagi baduni ngasi khanari ba discussion asi talking point asi kanagumba look amage mayokta natraga fur amage mayokta koi discuss to munate koi almost akoi invite tawi kuki gi tongan ba organization sing adu achoba body sing da adubu lakpik bagi dongcha da ba leiti haidana lakidabne aduna akoi stay da akoi Times of Manipur TOMTV na kanagumba gi foreign against kanamata leite kuki gi kangbu lakmo tamda akoi khana na basem thonglaw na hangna thami khudimak akoi loriba media na loriba losi Manipur da khunda mane riba proof sing asi nuki chana na aduga riba ki integrity kaidana adugumba state amo ina leina bi khuthang da akoi adugumba ro lojaba TOMTV ki su adu mani aduna thank you very much kasi tonga panel som lingbi yakna hauji leiriba issue si merit pidigi mejaw bi holding ina kari tawba tai haiba sing basing sai gi mod phangmi da damak akoi TOMTV mai kai dagi amukana thagam phunuk siri ngasi gi di Times of Manipur TOMTV ni sandok chaba adugumba talking point matang situation jare meng tabiru simu amukana khuram jabulena kani da yathni je